ꯐꯖꯅ ꯁꯤꯠꯂꯦ ꯅꯨꯡꯁꯤꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯦ ꯑꯏꯪꯕ ꯅꯠꯇꯦꯀꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅꯦ ꯁꯤꯗ ꯁꯤꯠꯂꯤꯁꯦ ꯒꯤꯕꯑꯋꯦ ꯊꯝꯈ꯭ꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯇꯦꯅ ꯃꯌꯥꯝ ꯂꯣꯠꯈ꯭ꯔꯕꯣꯏ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯣꯂꯦꯖꯀꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩ ꯒꯤꯐ ꯑꯋꯦꯒꯤ ꯑꯃ ꯊꯝꯖꯈꯤꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯒꯤꯐ ꯑꯋꯦꯗꯣ ꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯑꯗꯣ ꯒꯤꯐ ꯑꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟ ꯂꯩꯕꯗꯣ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯃꯦꯟꯗ ꯄꯤꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯠꯀꯗꯣꯏꯅꯦ ꯃꯣꯏ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯠꯀꯗꯣꯏꯅꯦꯀꯣ ꯑꯗꯨꯗ ꯐꯥꯎꯕꯗꯣ ꯑꯗꯨꯗꯣ ꯒꯤꯐ ꯑꯋꯦꯗ ꯎꯠꯆꯔꯛꯑꯅꯤ ꯑꯗꯨ ꯒꯤꯐ ꯑꯋꯦ ꯇꯧꯖꯔꯅꯤ 500 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯥꯎꯔꯤꯕ ꯃꯤ ꯑꯗꯣ ꯑꯩꯒꯤ IG Instagram ꯄꯦꯖꯇ ꯀꯩꯅꯣ ꯇꯧꯕꯤꯗꯣꯏꯕꯅꯤ ꯑꯩ DM ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯩꯗꯣ ꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯎꯠꯂꯛꯑꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯎꯠꯂꯛꯀꯅꯤ ꯐꯥꯎꯔꯤꯕ ꯃꯤꯗꯣ ꯑꯩꯒꯤ Instagramꯗ DM ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ GPayꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯅ ꯄꯦꯃꯦꯟ ꯅꯉꯣꯟꯗ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ मासे डायरेक्ट वीडियो कॉल तौर मतुंगदा हापकनिको वीडियो दोइन हापसरके मा पैसा फंगी फंगदे हाबदो वीडियो कॉल दोइन उल्लगा हापके साइजे असी जाय यो कनोने वेदर से कोई नोंसु मंगबई को याम नुआरे वेदर से वाकिंग थोपगिदे अदुगा आइना लेरिबा जगह से हाईवे एरिया ने हाईवे न्यू कंस्ट्रक्शन हाईवे ने स्लाइजे नासिक ngakतने से तुम दहौरी जे मोय समाइन थारा लाई थमे नुंसिसे नुहाय दन कनो मतमदि नुंसा सा मतमदि थोकबा ngamdeko habde weather se amna sare ado sare haije wali sidagi hena gi sagala kaduini hojik 39 degree celsius sigi sang ne koi hojik aina le bham je sare je ado khara le de mu henkala kani 49 mamang de 49 bo yo bone ado handakti heat wave su khara la kong male duna 50 plus tidum yaudong mala en khan bada lo sabadi sani leiba ngamning ngamai kan tate sigi highway ge area ji yeng si kwai ulake weather si jo yam nuai re na ga de am sabane hojik se to ngasi de nong se mang walking chat boy na sum tholak bane nang si de nuai re New highway construction jaga ne si nauna sabane kano se si ki thong nauna sabane so walking chat pai lambi ne hojik enta lambi ke kal semi loi tri ko ado sida gari chalan ba oitri gari chalan dre sida nuksi sidi no are in highway ne se hojik construction tawri ado si ki lambi se सोना कंदा स्ट्रेच जाकर कना एयरपोर्ट तादोइने सदै ना वाकिंग जपै दिनु आरे नुमिदां वैराम हाइजे से नुमिसे सिदा लैरि को नुमिते साइदा लैरि नुमिसे नु मंगबगी नि खंद्रिजे सारे फजना असि दिन नुसित फजन सिले दना वीडियो हांगना मुजे आइना नमगे थोलक पने आइजु गाड़ी में तो सत्य को से वेदर जो ये गाड़ी में तो सत्य से हाईवे ने से हाईवे का ने अदुगा साइगी मा मोगी मोय साइगी है ता सिदा ले मी की वीडियो तुम फेम का लोकेलिटी की हमस वीडियो सो आई सेम बने अदु मतम हमका नै थागा सरके से मोय ले नै जे इरोय नि को बफेलो सिलाइजी इरोय ngakane sijina college amane course college ID sida tamde tamabudi ado su college amane course college aduga IG ne college to adres sijina IG college ko aina tami college jai college dong asigi video sidi kari gi video na ka ai apoing na maparamda
ꯑꯩꯅ ꯄꯟꯖꯥꯕ ꯑꯗꯨꯒ ꯆꯥꯟꯗꯤꯒꯔ ꯁꯣꯠ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯝꯃꯤꯕ ꯀꯣꯂꯦꯖꯁꯦ ꯆꯥꯟꯗꯤꯒꯔ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯣꯂꯦꯖꯦꯁ ꯖꯟꯖꯤꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯦ ꯆꯥꯟꯗꯤꯒꯔ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯣꯂꯦꯖ ꯑꯅꯤ ꯁꯨꯏꯀꯣ ꯂꯥꯟꯊ꯭ꯔꯥ ꯍꯥꯏꯕ ꯑꯃꯒ ꯖꯟꯖꯤꯔꯤ ꯍꯥꯏꯕ ꯑꯃꯒ ꯁꯤꯁꯦ ꯑꯅꯤ ꯁꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯂꯧꯅꯤꯡꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯆꯥꯟꯗꯤꯒꯔ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯣꯂꯦꯖ ꯖꯟꯖꯤꯔꯤꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯣ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦ ꯑꯗꯨꯒ ꯀ꯭ꯋꯦꯁ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯣꯂꯦꯖ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯂꯩꯇꯕ ꯇꯝꯗꯤ ꯇꯝꯅꯤꯡꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯗꯕꯗꯣ ꯑꯗꯨꯗꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ DM ꯇꯧꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯖꯒꯦ ꯑꯗꯨꯝ ꯁꯤ ꯃꯄꯥꯟ ꯂꯝ ꯂꯩꯕꯅꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯈꯪꯗꯕꯁꯨ ꯌꯥꯎꯏꯀꯣ ꯍꯥꯏꯕꯗꯤ ꯈꯪꯅꯕ ꯆꯥꯟꯅꯕ ꯂꯩꯔꯒꯕꯨꯗꯤ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯂꯩꯇꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ DM ꯇꯧꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯖꯒꯦ ꯂꯝꯕꯤꯁꯤꯗꯤ ꯅꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯀꯦꯜꯗ ꯁꯨꯃꯥꯏꯅꯒ ꯊꯥꯕꯤꯔꯗꯤ ꯑꯁ ꯆꯍꯤ 10-20 ꯆꯠꯇꯧ ꯃꯥꯜꯂꯦ ꯃꯣꯏ ꯁꯤꯗ ꯊꯥꯔꯤ ꯁꯨꯃꯥꯏꯅ ꯊꯥꯔꯒꯗꯤ ꯁꯤ ꯐꯖꯅ ꯊꯥꯏꯀꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯎꯍꯧꯕꯅꯤꯅ ꯁꯤꯒꯤ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯐꯥꯔꯁ ꯏꯌꯔ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯦꯝꯕ ꯍꯧꯕꯅꯤꯀꯣ ꯁꯦ ꯐꯥꯔꯁ ꯏꯌꯔꯗ ꯁꯦꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯁ ꯏꯌꯔ ꯍꯟꯗꯛ ꯐꯥꯏꯅꯦꯜ ꯄꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄꯤꯔꯤꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯣꯏꯔꯕꯅꯤ ꯍꯥꯏꯋꯦꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯐ꯭ꯂꯥꯏꯑꯣꯚꯔꯅꯤꯀꯣ ꯁꯤ ꯂꯩꯒꯦ ꯐ꯭ꯂꯥꯏꯑꯣꯚꯔꯅꯤ ꯁꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯂꯥꯜꯂꯒ ꯂꯥꯛꯏꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯜꯂꯦ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯌꯥꯝ ꯊꯨꯏ ꯃꯣꯏ ꯁꯤꯗ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ खरा तपे येंगनारगदि मणिपुरदि कंस्ट्रक्शन गिजे याम तपे सिदि याम थुना लोइसाले मोइ सिगिजिना येंगो सेगोय कॉलेज सिगो चंडीगढ़ ग्रुप कॉलेज नंजेरी हाइजिन सिजने सिलाइजे चंडीगढ़ ग्रुप कॉलेज आइना जिक तमिजे सि कॉलेज दनि अदुगा सोना गंदा लेसिना कोइस ग्रुप कॉलेज सिजना मो अतोब कॉलेज amani adum sidi mission longning ba kanguna adum kana taw ya ne adum DM tok sanbiro adum ai help tok sage ngak chuma sai ngak chalu ji ko adi yeng se go sida moi gi construction na de gi moi gi site che sangaman hojikti keno matam ne abade gehu nung thaba matam ne gehu nung lukna gre aduna sije gerois oina ure ko ado hojik nung lani nung lak padai di hojik keno mu oirani thau nung thaba matam hoyani sida sumaina thauri se sije moi gi na illegal ni ko sumaina lambi je sumaina torsu thauba yade hojik siloi kana torga thambane thinga thambane kaigumba sisina transport department moina thengraba targa moi fine ta doini moi sumaina lambi loi thingeda thaura gadi ko do khoi manipur di oi fine di leramgani du manipur du um ka leite ko adu sidadi moi si construction je loire na hai duine adu si gi lambi sida kai ko hek thaura ba moi gi department amana natragana complaint to thingna ba du gadi moi gi gari number sin natra gari number how ba natragana direct thingna ba direct ko ta fine ni ko fine se dum wang one moi gi 2000 rupa lising ani dagi fine haudoini sigi matak de plus station dagi moina chalagadi sa lambi di sida walking sala di nga ko mani pude walking sanai go de walking si no ko pata go sida ga si ra de kanam da gari kem si ende sida le walking ya kanu ai ni yo lambi je sigi da ina mamang da yo e thamraga video semakte na ma lot khawai khalam ba jai ko haidi yaram doine give away gi haidu me aduga give away di torok train ai video semangam da bagini lot ki banate makha ta na dum semakhi gani handak se exam selection baga adagi gi thabaka lo pasan bagi ye video je semangam dre adu ma thak da sa jam sabni na ko ka gi map ka dai ma pan thok pa je ngam da ba adugi video semak ta bani nung dang waram sida direct numit kham thenga ta ba se pung nipan makhai taram dai saida khoi gi kano je mom mi go aduga adu bo khedum sa lai bani na pa ji thoktre
ꯀꯥꯗ ꯐꯦꯟ ꯑꯗꯒꯤ AC ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦꯕ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯃꯪꯉꯦ ꯑꯗꯩ ꯅꯨꯡꯁꯤꯠꯁꯨ ꯐꯠꯁꯤꯠꯂꯦ ꯑꯗꯣ ꯅꯨꯡꯁꯤꯠ ꯐꯠꯁꯤꯠꯂꯦ ꯑꯗꯨꯅꯅꯦ ꯁꯤꯁꯤ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯇꯥꯗꯣꯏꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯇꯥꯗꯣꯏꯅꯦ ꯑꯗꯣ ꯁꯤꯗ ꯏꯌꯥꯔꯄꯣꯔꯠ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯛꯑꯦ ꯋꯤꯗꯤꯟ 20 ꯃꯤꯅꯠꯀꯤ ꯃꯅꯨꯡꯗꯗꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯅꯤꯀꯣ ꯑꯗꯨ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒꯗꯤ 40-45 ꯃꯤꯅꯠ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯀꯩꯀꯥ ꯂꯩꯔꯀꯥꯟꯗ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯆꯪꯉꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯍꯦꯛ ꯁꯦꯝꯃꯛꯄ ꯂꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯆꯠꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯒ ꯏꯌꯥꯔꯄꯣꯔꯠꯀ 20 ꯃꯤꯅꯠ ꯁꯤꯒꯤ ꯆꯥꯡ ꯑꯣꯏꯗꯣꯏꯅꯦ ꯂꯝꯕꯤꯗꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯏꯊꯟꯗꯅꯤ ꯆꯠꯂꯤꯁꯦ ꯑꯩꯒ ꯅꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯊꯨꯗꯥꯟ ꯃꯆꯥ ꯏꯃꯥꯟꯅꯕ ꯃꯣꯏꯁꯨ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯒ ꯅꯝꯕꯗꯣ ꯐꯪꯗ꯭ꯔꯦ ꯃꯥ ꯑꯦꯛꯖꯥꯝ ꯍꯜꯂꯛꯇ꯭ꯔꯤ ꯃꯥ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯦ ꯑꯗ ꯏꯊꯟꯗ ꯇꯥꯔꯦ ꯅꯨꯡꯁꯤꯠꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯁꯤꯠꯂꯦ ꯅꯨꯡꯁꯤꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯦ ꯑꯏꯪꯕ ꯅꯠꯇꯦꯀꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅꯦ ꯁꯤꯗ ꯁꯤꯠꯂꯤꯁꯦ ꯅꯨꯡꯁꯤꯠꯇꯤ ꯑꯁꯥꯕꯅ ꯍꯧꯖꯤꯛ ꯁꯤꯠꯂꯤꯁꯦ ꯑꯗ ꯁꯥꯏ ꯍꯥꯏꯁꯦ ꯅꯨꯡꯁꯤꯠꯅ ꯍꯦꯟꯃꯟꯕꯒꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯈꯔ ꯐꯨꯖꯟꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁꯥꯕ ꯉꯥꯛꯇꯅꯤꯀꯣ ꯐꯨꯔꯤꯁꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯁꯤꯠꯂꯦ ꯁꯤꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯦ ꯀꯥꯂꯦꯟꯗꯗꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯦ ꯐꯪꯗꯦ ꯅꯨꯡꯗꯥꯡꯗꯗꯤ ꯐꯪꯉꯤ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯍꯥꯏꯁꯦ ꯊꯦꯡꯉꯀꯥꯟꯗꯅꯤꯀꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯪꯗꯣꯏꯁꯦ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩꯗꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯉꯥꯛꯇꯅꯤ ꯁꯤꯗ ꯐꯪꯗꯣꯏꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯁꯦꯝꯈ꯭ꯔꯦꯀꯣ ꯃꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯁꯦꯝꯃꯦ ꯌꯧꯒꯩ ꯁꯦꯝꯕꯗꯤ ꯑꯗꯣ ꯀꯌꯥꯝ ꯁꯥꯡꯅ ꯁꯦꯝꯃꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯂꯒ ꯇꯧꯔꯨꯕ ꯅꯠꯇꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯃꯃꯤ ꯑꯣꯏꯅ ꯎꯔꯤꯁꯦ ꯁꯤ ꯏꯟꯗꯁꯇ꯭ꯔꯤ ꯉꯥꯛꯇꯅꯦ ꯁꯥꯏꯁꯦ ꯂꯩꯁꯦ ꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯁꯦ ꯏꯟꯗꯁꯇ꯭ꯔꯤ ꯉꯥꯛꯇꯅꯦ ꯃꯣꯏꯁꯤꯗꯗꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯊꯕꯛ ꯁꯨꯕ ꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯆꯠꯅꯩꯀꯣ ꯑꯗꯩ ꯃꯣꯏꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯍꯥꯏꯁꯦ ꯃꯤ ꯑꯃꯅ ꯆꯥꯎ ꯂꯩꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯁꯦ ꯋꯥꯀꯔ ꯑꯣꯏꯅ ꯊꯝꯅꯔꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯒꯤ ꯋꯥꯀꯔ ꯑꯣꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯆꯠꯂꯀꯥꯟꯗ ꯊꯦꯡꯅꯔꯒꯅ ꯏꯂꯤꯒꯦꯜ ꯗ꯭ꯔꯥꯏꯚꯤꯡꯅꯦ ꯃꯣꯏꯁꯦ ꯇꯦꯛꯁ ꯊꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯗꯤ ꯐꯥꯏꯟ ꯇꯥꯗꯣꯏꯅꯤ ꯅꯣꯡꯅ ꯂꯩꯁꯦ ꯅꯣꯡꯅꯦ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕ ꯃꯅꯨꯡ ꯆꯪꯗꯣꯏꯅꯤꯀꯣ ꯄꯟꯖꯥꯕ ꯑꯗꯨꯗꯩ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯐꯥꯎꯔꯅꯤ ꯁꯤꯗ ꯁꯤ ꯁꯨꯝ ꯆꯠꯈꯤꯕ ꯃꯇꯝꯗ ꯖꯂꯦꯟꯗꯔ ꯇꯥꯗꯣꯏꯅꯤ ꯖꯂꯦꯟꯗꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯐꯅꯌꯥꯝ ꯆꯠꯂꯤ ꯄꯨꯡ 2.5-3ꯒꯤ ꯆꯥꯡ ꯂꯝꯕꯤꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯁꯤꯗꯒꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯖꯂꯦꯟꯗꯔꯗꯒꯤ ꯂꯨꯙꯤꯌꯥꯅꯥ ꯑꯃ꯭ꯔꯤꯠꯁꯔ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠ ꯆꯠꯈꯤꯗꯣꯏꯅꯤ ꯑꯃ꯭ꯔꯤꯠꯁꯔ ꯌꯧꯔꯒꯗꯤ ꯃꯣꯏꯒꯤ ꯄꯟꯖꯥꯕꯤ ꯐꯖꯅ ꯂꯩꯗꯣꯏꯅꯤꯀꯣ ꯑꯃ꯭ꯔꯤꯠꯁꯔ ꯔꯣꯝꯗꯗꯤ ꯁꯤꯗꯗꯤ ꯄꯟꯖꯥꯕꯤꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯤꯒꯤ ꯀꯣꯏ ꯌꯦꯠꯄꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯛ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯃ꯭ꯔꯤꯠꯁꯔ ꯔꯣꯝ ꯆꯠꯈ꯭ꯔꯒꯗꯤ ꯄꯟꯖꯥꯕꯤ ꯀꯣꯏ ꯌꯦꯠꯄ ꯑꯗꯨ ꯉꯥꯛꯇꯅ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯁꯨ ꯅꯛꯑꯦ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯣꯖ ꯇꯧꯔ ꯂꯩꯔꯦ ꯑꯗꯨ ꯅꯥꯀꯟ ꯆꯠꯄꯒꯤ ꯁꯤ ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯁꯤꯠꯂꯦ ꯍꯥꯏꯋꯦꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯤꯞ ꯑꯋꯦꯗ ꯀꯩꯅꯣ ꯇꯧꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯄꯤꯔꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗꯒꯤ ꯍꯣꯠꯀꯗꯣꯏꯅꯤ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯂꯥꯏꯚ ꯑꯣꯏꯅ ꯍꯥꯞꯆꯟꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯉꯁꯤꯅꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤꯔꯛꯑꯒꯁꯨ ꯒꯤꯞ ꯑꯋꯦꯗꯤ ꯂꯣꯏꯁꯤꯜꯂꯦꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯩꯅ 5K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯒꯤꯞ ꯑꯋꯦ ꯑꯃꯒ ꯊꯝꯖꯒꯅꯤ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯟꯅ ꯁꯤ ꯁꯔꯨꯛ ꯌꯥꯕ ꯐꯥꯎꯈꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯊꯨꯅ ꯒꯤꯞ ꯑꯋꯦ ꯇꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯋꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯂꯥꯏꯛ ꯇꯧꯔꯣ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ 5K ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯃꯨꯛ ꯒꯤꯞ ꯑꯋꯦ ꯑꯆꯧꯕ ꯑꯃꯒ ꯊꯝꯃꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯕ ꯃꯤꯗꯨꯅ ꯑꯗꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯀꯩꯅꯣꯗꯣ ꯒꯤꯞ ꯑꯋꯦꯗ ꯃꯥꯅ ꯐꯪꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯒꯤꯞ ꯑꯋꯦꯗꯨꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯒꯤꯞ ꯑꯋꯦꯁꯦ ꯁꯤꯁꯦ ꯐꯥꯎꯕ ꯃꯤꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯅꯠꯇ꯭ꯔꯒꯅ FB ꯄꯦꯖꯇ DM ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯅ GPayꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔ ꯃꯇꯨꯡꯗ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯂꯥꯏꯐ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯄ꯭ꯔꯨꯐꯇꯣ ꯐꯪꯗꯦꯗꯣ ꯑꯗꯨꯗꯣ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯁꯤ ꯍꯟꯗꯛꯇꯤ ꯑꯦꯛꯖꯥꯝꯁꯨ ꯂꯩꯕꯅꯤꯅ ꯍꯟꯗꯛ ꯊꯥꯗꯤ
ꯌꯥꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯇꯝꯃꯤꯕ ꯀꯣꯂꯦꯖꯁꯦ ꯁꯤꯒꯤꯁꯨ ꯕ꯭ꯂꯣꯒ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯦꯅꯤ ꯀꯣꯂꯦꯖꯇ ꯑꯦꯅꯤ ꯆꯥꯟꯗꯤꯒꯔ ꯑꯗꯒꯤ ꯄꯟꯖꯥꯕꯁꯤꯗ ꯂꯩꯕꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯗꯤ ꯑꯦꯝ ꯇꯧꯕꯤꯔꯣ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯑꯩ ꯆꯍꯤ 6 ꯁꯨꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯈꯪꯅꯕ ꯃꯤ ꯂꯩꯕꯗ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯝ ꯃꯣꯏꯗ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯄꯥꯝꯕ ꯀꯔꯤ ꯇꯝꯅꯤꯡꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯃꯦꯟ ꯑꯣꯏꯅ ꯁꯣꯝꯗ ꯂꯩꯁꯦ